ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯈꯨꯡꯒꯪ ꯑꯃꯗꯅꯤ, ꯑꯄꯥꯛꯄ ꯂꯝꯄꯥꯛ ꯑꯃꯗ ꯆꯥꯛꯊꯣꯡꯂꯣꯏ 200ꯃꯨꯛꯅ ꯀꯣꯔꯐꯨ 5,000ꯃꯨꯛ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯂꯤ, ꯑꯗꯨꯒ ꯃꯤꯑꯣꯏ 100,000ꯃꯨꯛꯁꯨ ꯁꯤꯡ ꯍꯣꯟꯕ, ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯇꯧꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯆꯥꯛꯊꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯅ ꯈꯥꯕꯩ ꯆꯦꯒꯞ ꯑꯣꯠꯄ ꯊꯥꯡꯕꯒꯤ ꯃꯈꯣꯟꯅ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯄ ꯆꯥꯛꯊꯣꯡꯂꯣꯏ ꯑꯃꯅ ꯃꯩ ꯑꯗꯨ ꯂꯥꯃ ꯂꯥꯃ ꯏꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯜꯂꯒ "ꯏꯁ, ꯏꯃꯥꯏꯄꯦꯝꯃ, ꯂꯣꯏꯔꯦꯍꯦ! ꯅꯨꯡꯁꯥꯁꯤꯗ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ!" ꯆꯥꯛꯊꯣꯡꯂꯣꯏꯗꯨ ꯃꯩ ꯑꯗꯨ ꯏꯟꯁꯤꯟꯗꯅ ꯀꯥꯝꯂꯤ꯫ "ꯃꯤꯠꯁꯦ ꯇꯟꯗꯟ ꯄꯥꯏꯔꯦꯅꯦꯍꯦ!" ꯅꯥꯀꯟꯗꯩ ꯃꯔꯨ ꯀꯣꯛꯄ ꯆꯥꯛꯊꯣꯡꯂꯣꯏ ꯑꯃꯁꯨ ꯃꯀꯣꯛꯇ ꯐꯗꯤ ꯑꯆꯣꯠꯄ ꯑꯃ ꯍꯥꯞꯄꯒ ꯎꯇꯤ ꯊꯣꯡꯕꯗꯨ ꯀꯟꯅ ꯑꯣꯠꯂꯤ꯫ "ꯍꯩꯁ! ꯁꯝ ꯌꯥꯎꯗꯕ ꯀꯣꯛꯁꯤꯗ ꯃꯩ ꯌꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯏꯇꯥꯎꯕꯤ!" ꯃꯁꯝ ꯍꯧꯗꯕ ꯆꯥꯛꯊꯣꯡꯂꯣꯏ ꯑꯗꯨ ꯃꯤꯔꯛ ꯇꯟꯖꯥ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯒ, "ꯑꯩꯕꯨ ꯉꯥꯁꯦ ꯃꯇꯨꯝ ꯑꯃ ꯂꯧꯔꯒ ꯎꯝꯁꯥꯏ ꯁꯥꯏꯔꯁꯤꯔꯅꯦ? ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯔꯤꯗ ꯉꯥ ꯃꯔꯨ ꯑꯃꯨꯛ ꯊꯤꯟꯗꯅ ꯇꯣꯛꯑꯒꯦꯗ." ꯆꯥꯛꯊꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯩ ꯌꯥꯏꯔꯨꯕꯗꯒꯤ ꯐꯖꯅ ꯉꯥꯎꯔꯤ꯫ ꯑꯗꯨꯒ ꯎꯠꯋꯥꯏ ꯃꯔꯛꯇꯨꯗ ꯃꯈꯣꯡ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯥꯏꯗꯅ ꯃꯇꯣꯝꯇ ꯄꯉꯥꯡꯇ ꯉꯥꯡꯂꯤ꯫ ꯃꯔꯨ ꯀꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯉꯥꯎꯕ ꯑꯗꯨꯗ, "ꯏꯇꯥꯎ ꯈꯣꯏꯖꯣꯝꯕ, ꯅꯤꯡꯊꯧꯒꯤ ꯄꯥꯎꯀꯗꯤ ꯇꯥꯔꯛꯇꯕ?" ꯆꯥꯛ ꯊꯣꯡꯕ ꯌꯨꯉꯥꯎꯕꯗꯨꯗꯤ ꯃꯔꯣꯟ ꯐꯥꯏꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯣꯟꯅ ꯇꯩꯅꯕ ꯋꯥ ꯄꯉꯥꯡꯇ ꯉꯥꯡꯂꯤ꯫ "ꯃꯔꯨꯞ, ꯑꯩꯗꯤ ꯃꯩ ꯀꯥꯝꯕꯒ ꯌꯥꯗ꯭ꯔꯦꯍꯦ! ꯀꯣꯏꯁꯦ ꯃꯩꯅ ꯀꯃꯨꯛ ꯆꯥꯛꯈꯤꯗꯅ! ꯑꯣꯏ, ꯑꯗꯣ ꯁꯤꯡꯖꯨꯁꯤꯃꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤꯍꯦ!" ꯑꯁꯣꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯅꯤꯡꯊꯧ ꯂꯥꯛꯏꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯌꯨꯉꯥꯎꯕꯗꯨ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠꯀ ꯁꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯉꯥꯡꯂꯛꯏ꯫ "ꯍꯥ, ꯆꯤꯡꯂꯣꯡꯌꯥꯏ ꯂꯥꯛꯏ ꯍꯥꯏꯕ? ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟꯗ ꯋꯥꯠꯄ ꯂꯩꯇꯕ, ꯀꯩꯖꯥꯎ 100ꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ, ꯑꯉꯥꯎꯕ ꯁꯥꯃꯨ 50ꯕꯨ ꯃꯈꯨꯠꯅ ꯑꯃꯨꯛꯇꯗ ꯀꯣꯜꯂꯒ ꯂꯪꯕ ꯉꯝꯕ, ꯈꯣꯡꯅꯥꯡ ꯃꯔꯥ ꯐꯨꯛꯄ ꯉꯝꯕ ꯆꯤꯡꯂꯣꯡꯌꯥꯏ ꯅꯤꯡꯊꯧꯅꯤ." ꯆꯥꯛꯊꯣꯡꯂꯣꯏ ꯈꯔꯁꯨ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯏꯟꯁꯥꯡꯁꯤꯡꯗꯨ ꯃꯍꯥꯎ ꯇꯪꯂꯤ꯫ "ꯊꯨꯝꯗꯤ ꯅꯝꯂꯦꯍꯦ ꯏꯇꯥꯎꯕꯤ!" ꯆꯥꯛꯊꯣꯡꯕ ꯌꯨꯉꯥꯎꯕꯗꯨꯅ ꯁꯣꯝꯗ, "ꯉꯛꯇ꯭ꯔꯣ ꯍꯥ ꯃꯣꯏꯒꯨꯝꯕ ꯅꯤꯡꯊꯧꯁꯦ, ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯄꯤꯖꯔꯤꯁꯦ! ꯑꯐꯕ ꯅꯤꯡꯊꯧꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯄꯤꯖꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯄꯤꯔꯤ, ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯕ, ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯆꯥꯝꯕꯁꯤꯡꯁꯨ ꯊꯕꯛ ꯄꯤꯔꯦ꯫ ꯁꯤꯡ ꯌꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯕꯛ ꯄꯤꯔꯦ, ꯁꯤꯡ ꯌꯣꯟꯕ ꯃꯤꯁꯨ ꯊꯕꯛ ꯄꯤꯔꯦ, ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯁꯤꯡꯁꯨ ꯊꯕꯛ ꯄꯤꯔꯦ, ꯌꯣꯟꯕꯁꯤꯡꯁꯨ ꯊꯕꯛ ꯄꯤꯔꯦ, ꯂꯧ ꯎꯕ, ꯆꯦꯡ ꯂꯂꯣꯟꯕ ꯃꯤꯁꯨ ꯆꯦꯡ ꯁꯤꯠꯂꯦ꯫ ꯊꯕꯛ ꯂꯣꯏ ꯄꯤꯔꯦ, ꯅꯠꯇ꯭ꯔꯣ ꯍꯥ ꯃꯔꯨꯞꯁꯥ?" ꯑꯔꯥꯞꯄꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯃꯤ ꯂꯥꯎꯔꯛꯏ꯫ "ꯍꯣꯏ, ꯃꯥꯅꯦ ꯏꯇꯥꯎꯕꯤ, ꯌꯨ ꯌꯣꯟꯕꯁꯤꯡꯁꯨ ꯊꯕꯛ ꯄꯤꯔꯦ, ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯕꯤ?" "ꯃꯥꯅꯦ, ꯃꯥꯅꯦ꯫ ꯑꯗꯣ ꯏꯇꯥꯎꯕꯤ, ꯀꯣꯏꯗꯨꯗꯤ ꯀꯛꯎꯍꯦ! ꯆꯥꯛ ꯊꯣꯡꯕ ꯃꯤꯅ ꯀꯣꯏ ꯈꯥꯛꯄꯁꯦ ꯇꯧꯅꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯍꯛꯆꯥꯡ ꯅꯥꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯇꯥꯎꯕꯤ! ꯀꯣꯏꯁꯤꯔꯣ ꯃꯔꯨꯞ?" ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨ ꯃꯈꯨꯠꯇꯨ ꯎꯠꯑꯣ ꯋꯥꯏꯑꯣ ꯃꯀꯣꯏꯗꯨꯗ ꯅꯥꯟꯁꯤꯜꯂꯤ꯫ "ꯃꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯗꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯅꯦ ꯍꯥ?" ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏ ꯐꯥꯒꯤ ꯍꯩꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯟꯗ ꯂꯝꯕꯥ ꯂꯩꯇꯕ ꯅꯤꯡꯊꯧꯅꯤ꯫
ꯁꯛꯆꯨ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯗꯗꯤ ꯁꯤꯡꯊꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏꯗꯕ ꯅꯤꯡꯊꯧ ꯑꯃꯁꯨꯅꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯈꯨꯟꯖꯥꯔꯣꯏꯁꯤꯡ ꯑꯗꯨꯗ "ꯉꯁꯤ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯀꯠꯆꯔꯤꯕꯁꯤ ꯈꯨꯟꯖꯥꯔꯣꯏꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯆꯦꯡ-ꯐꯧ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯃꯈꯩ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯤ"꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯍꯟ ꯑꯃꯅ "ꯑꯐꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯒꯤ ꯂꯧꯄꯔꯤ 3ꯒꯤ ꯐꯧ ꯂꯣꯏꯅ ꯂꯩꯕꯤꯔꯤꯕꯅꯤꯅꯦ"꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ "ꯃꯥꯅꯤ ꯇꯥꯗꯥ, ꯑꯩꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯄꯔꯤ ꯑꯃ ꯊꯥꯕꯗꯨꯁꯨ ꯏꯅꯤꯡꯊꯧꯅ ꯂꯣꯏꯅ ꯂꯩꯔꯒ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯂꯣꯏꯅ ꯌꯦꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯈꯗ꯭ꯔꯛ ꯍꯩꯕꯒꯤ ꯑꯂꯨ ꯀꯣꯕꯤ ꯈꯔꯗꯤ ꯁꯟ ꯒꯥꯔꯤꯗꯒꯤ ꯀꯣꯊꯍꯧꯕꯅꯤ"꯫ ꯑꯍꯜ ꯑꯗꯨ ꯅꯤꯡꯊꯧꯅ ꯋꯥ ꯉꯥꯡꯕꯗꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ "ꯑꯦ ꯏꯕꯦꯝꯃ, ꯏꯪꯈꯣꯜ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨ ꯆꯪꯕꯅꯤ꯫ ꯅꯪꯒꯤ ꯑꯔꯣꯟꯕ ꯋꯥꯗꯨꯗꯤ ꯅꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯃꯨ"꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯨꯔꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯅꯥꯏꯁꯤꯡꯗ "ꯂꯥꯟꯃꯤꯁꯥ, ꯅꯣꯏꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ꯫ ꯑꯩꯁꯨ ꯉꯁꯤ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ"꯫ "ꯐꯅꯤ ꯅꯤꯡꯊꯧ"꯫ ꯂꯥꯟꯃꯤꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯈ꯭ꯔꯦ꯫ ꯑꯐꯕ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯇꯧꯗꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯂꯣꯡꯅ ꯍꯤꯞꯄꯒ ꯃꯔꯥꯏꯕꯛꯇ ꯍꯨꯃꯥꯡ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ "ꯉꯁꯤꯁꯨ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯔꯥ? ꯐꯅꯗꯤ ꯀꯨꯏꯔꯛꯂꯦꯀꯣ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯂꯥꯟꯕꯨꯡꯗ ꯈꯣꯡꯕ ꯃꯣꯏꯕꯨꯡ, ꯄꯦꯅꯥ, ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯈꯣꯡꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯥꯔꯤꯕꯁꯦ, ꯑꯗꯨꯁꯨ ꯂꯥꯟ ꯍꯧꯔꯝꯗꯥꯏꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ꯫ ꯑꯗꯨꯒ ꯑꯔꯥꯞꯄ ꯆꯤꯡ ꯑꯃꯗ ꯃꯩꯕꯨꯟ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯄ ꯎꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯃꯔꯛ ꯃꯔꯛꯇꯁꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯨꯝꯕꯁꯨ ꯎꯏ꯫ ꯐꯔꯦ, ꯇꯨꯝꯗꯕꯒꯤ ꯁꯥꯁꯦ ꯌꯥꯝꯅꯁꯨ ꯁꯣꯟꯊꯔꯦ ꯑꯩꯁꯦ"꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯃꯪꯗ ꯃꯣꯏꯕꯨꯡ ꯄꯦꯅꯥ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯈꯣꯡꯕꯒꯤ ꯃꯈꯣꯟꯅ ꯇꯨꯝꯕ ꯑꯃꯨꯛ ꯌꯥꯍꯜꯂꯝꯗꯦ꯫ ꯃꯩꯕꯨꯟ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯄꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯃꯪꯂꯥꯛꯅꯕꯒꯨꯝ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯈꯩ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯝꯕ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯇꯥꯏꯕꯪ ꯃꯤꯒꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯍꯟꯗꯛꯀꯤꯗꯤ꯫ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯍꯥꯡꯆꯤꯠ ꯑꯃꯨꯛꯇ ꯂꯥꯡꯂꯨꯒꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯀꯣꯅꯨꯡꯒꯤ ꯌꯨꯝ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯃꯅꯥꯏꯁꯤꯡꯁꯨ ꯏꯟꯅꯔꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯄꯣꯊꯥꯐꯝ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩ꯫ ꯍꯩ ꯂꯩ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯥꯔꯤ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯃꯩꯅꯝꯀꯌꯥ ꯑꯃꯁꯨ ꯌꯨꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯩꯅꯝ ꯄꯔꯦꯡ ꯄꯔꯦꯡꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯊꯛ ꯑꯗꯨ ꯅꯤꯡꯊꯤꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯍꯥꯏꯕ ꯑꯃꯁꯨ ꯌꯥꯟꯗꯨꯅ ꯊꯝꯂꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯑꯇꯤꯌꯥ ꯃꯊꯛꯀꯤ ꯐꯖꯕꯁꯤꯡ ꯌꯦꯡꯅ ꯌꯦꯡꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯄꯗ ꯑꯔꯥꯞꯄ ꯆꯤꯡ ꯑꯃꯗ ꯃꯩꯕꯨꯟ ꯈꯔ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯄ ꯎꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯩꯕꯨꯟ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯃꯊꯛꯇ ꯍꯥꯏꯕꯁꯨ ꯁꯥꯟꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯩꯕꯨꯟ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯧꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯤꯡꯊꯧꯅ "ꯀꯔꯤꯅꯣ ꯁꯤꯗꯤ? ꯃꯪꯗ ꯎꯕꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯅ"꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯔꯥꯞꯄ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯑꯃꯃꯨꯛ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯃꯈꯣꯟ, ꯄꯦꯅꯥ ꯂꯦꯟꯕꯒꯤ ꯃꯈꯣꯟꯁꯤꯡ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯂꯥꯟꯃꯤꯁꯤꯡꯗ ꯌꯦꯡꯂꯒ "ꯂꯥꯟꯃꯤꯁꯥ, ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ"꯫ ꯂꯥꯟꯃꯤ ꯈꯔ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯥꯗ ꯎꯔꯤꯕꯁꯤ ꯀꯔꯤ ꯃꯥꯜꯂꯤ? ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔꯁꯨ ꯇꯥꯔꯤ"꯫ "ꯏꯅꯤꯡꯊꯧ, ꯁꯤꯡ ꯌꯥꯜꯂꯒ ꯎ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯣ"꯫ "ꯅꯠꯇꯦ, ꯃꯨꯟꯅ ꯇꯥꯎ"꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯏ꯫ "ꯏꯅꯤꯡꯊꯧ, ꯈꯣꯟꯖꯦꯜ ꯈꯔꯁꯨ ꯇꯥꯏꯅꯦ꯫ ꯃꯣꯏꯕꯨꯡ ꯄꯦꯅꯥ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯟꯕ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ ꯁꯤꯗꯤ ꯅꯤꯡꯊꯧ"꯫ "ꯂꯥꯟꯃꯤꯁꯥ, ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯄꯤꯔꯣ, ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧ, ꯑꯩꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯜꯂꯁꯤ ꯉꯁꯤꯗꯤ"꯫ "ꯐꯅꯤ ꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯗꯨ ꯃꯩꯕꯨꯟ ꯉꯥꯜꯂꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯊꯧꯖꯤꯟꯈꯤ꯫
Chinglong Yaina Lanmisingda Chenkibana Hanba Tare Noi Itung Inaro Chinglong Yaidu Karam Haina Thokibano Khangde Magi Sagon Adudagi Chongtharaga Sagona Thoriba Ayang Machang Adudagi Saruk Tara Hena Yangna Jing Adomda Chenki Sagon Adudi Matumta Tahauri Lanmi Amana Yamna Ngakna Ish Angakpo matawni ko Masidi Lanmisa Hay Sagon kana thawne Ningthogi matung ilo Hay Lanmi singdu su Sagon sing adu aroibi thaduna ningthaubu tanari Chinglong Yaidu wangkhraba ching aduda hauriba upambi sing aduda tap pairaga chongkhalai Chinglong Yaidu haifet amu u amada tonglaga masini yaroi kanade Chinglong Yaidu hauriba u sing aduda net tuna phan chongkhalai Langdren thinbagi makon adu naksilai somda Ching matonda uriba maibun sing adudi Ningthau Chinglong Yaibu lang thaktuna kaubo oiramle Ningthau Chinglong Yaigi yeknaba oiramle sa oi hinjaboi tawba khara Langdren bu thinbawo penabo lenbawo maibu mukhongbo tawduna sa manba hinjaba sing adu jagoi kasu sadana tawramle hinjaba kharadi penadu lelaga makwang katu thek tana jagoi sari Hinjaba khara amana maibun singdu pairaga chongli khara amana kubaka khuraga mangakasu niktana tawri uriba maibundudi khara tani adubo chingmatun aduda leiramliba hinjaba sing adudi angakpa phibam ama oiramle Chinglong Yaidu chingmaton yobaga awangba u amagi matonda khairoina u kabagum tap naplaga kaki Chinglong Yaigi lanmi amana Lanmisa aikhoigi Maigi ten ado nongthakta kapkhatse ining thaudu kada yaukrabano khangdre khoi Lanmi sing ado sagon ado khamaga ten maru sing aduda phi kiraga mai chui aduga nongthakta sat kapkhatle somda ching mathakta maibun paiba mamit nama panba hinjaba mapi amana hinjaba yaitambagi khonjenda iroina khongbagum khonglaga laurai Chinglong Yai la itu Nong thakta mai su kapiye Lao Chinglong Yai Nangi nangak tu Kagthatlaga idu chupke Langdren du Kanna thilo Mai mathang chongkhalau Chinglong Yaidu umathak aduda phamlaga karino side mayek singnasu uba phangde taibang mi khonjen sunate aduga miyoibagi lon sungangi mami sami ubada u pambisu amuk male u nateda unabu jagoi sayebra mai singse loina thagalagle karino side mai singdu loina thagalakpada midi oiraga Sawon setpa hinjaba nga oirambaduda Chinglong Yaidu mami kuptana yengle muk wangba hinjaba chani chahummu chingmaton aduda lepaga leiramme laibak thiba amana Chinglong Yaigi manakta khoi mahum amasu saramme khoi ama Chinglong Yaigi manatonda paisilai Chinglong Yaidu hakthi khaningbana ngauramme soibadagi hakthidu khandokhre Chinglong Yaina lengbada Mana tongliba umasa achauba ama prok launa hek tekthokre aduga makhada tathokre mamit nama panba hinjaba mapi aduna Chinglong Yaina tongiba u aduda sat launa yengkhalai ui asidi karinina aigi minai sa tu asi usida ama tonga leire mai su silo Mamit nama panba umuk wangba saman mai hinjaba du dong sensilai aduga Chinglong Yaina tongliba u aduda maibun ama laktana kansilai Chinglong Yaidu u amada khairoi chongmagum phallawna chongki mi manba hinjaba mapi aduna Chinglong Yai nangdi kuirena inakta leiba he aigi minai sha chingsi koshilo aduga mathakta kakhatlaga ningthawase pharau
ꯍꯤꯡꯆꯥꯕ ꯂꯥꯕ ꯑꯃꯅ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯇꯣꯡꯂꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯂꯥꯎꯅ ꯅꯞꯄꯒ ꯀꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨ ꯃꯁꯥꯗꯨ ꯆꯥꯎꯃꯟꯗꯅ ꯎ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯂꯞ ꯇꯦꯛꯑꯒ ꯇꯥꯔꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯂꯥꯎꯔꯛꯏ, "ꯁꯥꯔ ꯍꯤꯡꯆꯥꯕꯔ ꯈꯪꯗꯕ ꯁꯥ, ꯅꯣꯏ ꯉꯁꯤꯗꯤ ꯆꯤꯡꯋꯥꯏꯁꯤꯗ ꯂꯣꯏꯅ ꯅꯉꯛꯁꯤꯡꯗꯣ ꯄꯥꯡꯈꯣꯛꯂꯥ ꯍꯥꯏꯗꯠꯄꯗꯧꯅ ꯍꯥꯏꯗꯠꯄ ꯇꯥꯔꯦꯍꯦ!" ꯁꯥ ꯃꯥꯟꯕ ꯍꯤꯡꯆꯥꯕꯗꯨ ꯀꯟꯅ ꯈꯣꯡꯉꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯐꯨꯛꯂꯒ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯂꯥꯎꯔꯛꯄ ꯎ ꯃꯇꯣꯟ ꯑꯗꯨꯗ ꯂꯥꯛꯇꯅ ꯍꯥꯏꯖꯤꯟꯗꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯂꯥꯎꯅ ꯆꯣꯡꯉꯒ ꯆꯦꯟꯈꯤ꯫ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯏꯌꯥ! ꯑꯩꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯃꯁꯤꯒꯤ ꯑꯄꯤꯛꯄ ꯅꯤꯡꯊꯧ ꯑꯁꯤ ꯐꯥꯔꯒ ꯄꯨꯔꯛꯎꯅꯦꯍꯦ!" ꯁꯥ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯃꯆꯥ ꯈꯔ ꯎꯋꯥ ꯂꯥꯎꯔꯒ ꯎ ꯃꯊꯛꯇ ꯇꯥꯞ ꯇꯥꯞ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤ꯫ ꯎꯁꯤꯡ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯔꯛꯏ꯫ ꯆꯤꯡ ꯃꯇꯣꯟ ꯑꯗꯨ ꯃꯩꯅ ꯄꯨꯝꯂꯪ ꯂꯪꯅ ꯆꯥꯛꯏ꯫ ꯂꯧꯕꯨꯛꯇ ꯁꯪ ꯁꯥꯔꯒ ꯉꯥ ꯌꯣꯛꯆꯕ ꯅꯍꯥ ꯑꯃꯅ ꯈꯪꯖꯗꯗꯅ ꯃꯇꯣꯝꯇ ꯉꯥꯡꯂꯤ, "ꯑꯣ, ꯀꯌꯥꯗ ꯐꯖꯅ ꯆꯥꯛꯂꯤꯕ ꯂꯥꯃꯩꯅꯣ! ꯑꯗꯣ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯂꯥꯡꯃꯩ ꯊꯥꯒꯅꯨꯅꯦ ꯅꯣꯏꯕꯣ! ꯅꯣꯡ ꯇꯥꯗꯕ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦꯅꯦ꯫ ꯉꯥꯁꯤꯡꯁꯤꯁꯨ ꯂꯩꯀ꯭ꯔꯛꯇ ꯌꯣꯛꯄꯒ ꯃꯥꯟꯅꯔꯦꯅꯦ ꯏꯆꯤꯜ ꯏꯅꯥꯎꯁꯥ!" ꯁꯣꯝꯗ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯅꯔꯛꯇꯨꯅ ꯆꯤꯡꯂꯣꯝꯗ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡ ꯃꯈꯣꯡꯗ ꯁꯒꯣꯜꯁꯤꯡꯗꯨ ꯈꯥꯝꯂꯒ ꯆꯤꯡ ꯃꯊꯛꯇ ꯐꯟ ꯐꯟ ꯆꯣꯡꯈꯠꯅꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯑꯣ, ꯂꯣꯏꯔꯦꯗꯅ, ꯏꯅꯤꯡꯊꯧꯒꯤ ꯂꯥꯟ ꯍꯧꯔꯦꯗꯣ!" ꯁꯣꯝꯗ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯍꯅꯨꯕꯤ ꯑꯃꯅ, "ꯃꯊꯣꯡ ꯆꯥꯗꯕ ꯀꯅꯥꯅꯣ? ꯅꯤꯡꯊꯧꯅ ꯁꯤꯡ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯆꯤꯡꯃꯥꯏ ꯑꯁꯤꯃ ꯂꯣꯏꯅ ꯍꯦꯛ ꯀꯟꯁꯤꯜꯂꯒ ꯃꯩ ꯊꯥꯕꯁꯤꯗꯤ ꯇꯧꯅꯨꯅꯦꯍꯦ ꯅꯣꯏ!" ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯨꯋꯥꯡꯂꯦꯝꯕꯤ ꯀꯧꯕꯤ ꯑꯃ ꯂꯩ꯫ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯒ, "ꯕꯨꯕꯣꯛ, ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ. ꯍꯌꯦꯡ ꯁꯥ ꯑꯃꯨꯟꯕ ꯈꯔ ꯈꯨꯜꯂꯨꯁꯤꯔ ꯈꯪꯗꯦ. ꯀꯩꯀꯗꯣ ꯃꯨꯜꯂꯒ ꯇꯥꯔꯝꯃꯅꯤꯌꯦ. ꯐꯝꯃꯒ ꯍꯦꯛꯇ ꯁꯦꯠꯂꯒ ꯆꯥꯕ ꯌꯥꯔꯅꯤ ꯁꯤꯗꯤ." ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯌꯦꯡꯂꯤ, ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯂꯥꯟꯃꯤꯁꯥ, ꯑꯩꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯨꯁꯤꯔꯥ?" "ꯂꯥꯟꯃꯤ 100-200ꯃꯨꯛ ꯆꯪꯁꯤꯜꯂꯨꯕꯅ ꯐꯅꯤꯕꯨ ꯁꯤꯗꯤ. ꯆꯤꯡꯌꯥꯏꯁꯤꯗ ꯃꯩꯒꯤ ꯇꯦꯟ ꯀꯥꯞꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯩ ꯃꯆꯨ ꯉꯥꯛꯇꯅꯤ." ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯒ ꯂꯥꯟꯃꯤ 10ꯃꯨꯛꯀ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯩ ꯉꯥꯛꯇ ꯆꯥꯛꯂꯛꯂꯤꯕꯁꯤꯅꯤ. ꯏꯆꯝ ꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯂꯥꯟꯃꯤꯁꯥ. ꯑꯗꯣ ꯂꯩꯍꯧꯔꯤꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯄꯥꯎꯁꯤ ꯈꯪꯍꯟꯈꯤꯔꯣꯏꯁꯤ." ꯂꯥꯟꯃꯤ ꯑꯃꯅ, "ꯊꯤꯟꯊꯕ ꯐꯠꯇꯦ, ꯁꯒꯣꯜꯗ ꯀꯥꯁꯤ ꯂꯥꯟꯃꯤꯁꯥ." ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ, "ꯑꯦ, ꯑꯩꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯗ ꯑꯣꯏꯔꯦ ꯆꯤꯡꯊꯛꯇ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟ ꯁꯤꯕꯅ ꯍꯥꯟꯗꯣꯏꯖꯥꯠꯂꯥ ꯆꯤꯡꯂꯣꯡ ꯌꯥꯏꯁꯦ? ꯌꯥꯔꯣꯏ." ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕꯤ ꯅꯨꯄꯤꯁꯤꯡꯅ ꯆꯤꯡꯂꯣꯡ ꯌꯥꯏꯗ ꯉꯥꯎꯖꯕꯒꯨꯝ ꯂꯨꯋꯥꯡꯂꯦꯝꯕꯤꯁꯨ ꯅꯤꯡꯊꯧꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯕꯣꯛꯇ ꯌꯥꯝ ꯄꯥꯈꯠꯅ, "ꯕꯨꯕꯣꯛ, ꯑꯥꯗ ꯃꯩ ꯊꯥꯔꯤꯁꯦ, ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯌꯦ. ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯔꯀꯥꯟꯁꯤꯗ." ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯤꯡꯂꯣꯝꯗꯒ ꯌꯦꯡꯖꯔꯤ꯫ ꯃꯕꯣꯛꯅ, "ꯍꯩ, ꯇꯥꯅꯤꯡꯗꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯂꯛꯈꯤꯅꯨ ꯁꯤꯗꯅ. ꯑꯣꯏꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ. ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯃꯩ ꯆꯥꯛꯏꯁꯦ ꯐꯖꯗ꯭ꯔꯥ?" ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡ ꯌꯥꯏꯕꯨ ꯉꯥꯎꯖꯕꯅꯤꯅ ꯇꯁꯦꯡꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯍꯧꯒꯗꯧꯔꯦ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯎ ꯃꯇꯣꯟ ꯑꯃꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯐꯖꯔꯕ ꯊꯥꯡ ꯑꯅꯤꯗꯨ ꯃꯅꯪꯒꯟꯗꯩ ꯇꯞꯅ ꯁꯠꯂꯤ, ꯑꯗꯨꯒ ꯆꯦꯠꯅ ꯄꯥꯏ꯫ ꯃꯩ ꯆꯥꯛꯄ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯜ ꯂꯥꯎꯅ ꯆꯣꯡꯉꯒ ꯇꯣꯡꯉꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯁꯤꯡꯗ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯍꯣ, ꯁꯥꯔ ꯍꯤꯡꯆꯥꯕꯔ ꯈꯪꯗꯕ ꯁꯥ, ꯂꯥꯎꯅꯦ ꯅꯣꯏꯕꯣ! ꯇꯨ, ꯑꯩ ꯁꯤꯗ ꯂꯩꯔꯤ ꯇꯨ."
ꯃꯥꯅ ꯇꯣꯡꯂꯤꯕ ꯆꯥꯎꯈ꯭ꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯂꯥꯎꯅ ꯅꯣꯝꯂꯛꯏ꯫ ꯉꯁꯥꯏꯈꯩ ꯎꯗ ꯅꯞꯂꯤꯕ ꯍꯤꯡꯆꯥꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯇꯣꯡꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯟꯐꯥ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯈꯔ ꯑꯃꯅ ꯃꯈꯥꯗꯒꯤ ꯅꯞ ꯅꯞꯇꯅ ꯀꯥꯔꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯁꯥ ꯃꯥꯟꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯗꯨ ꯌꯦꯟꯗꯦꯝ ꯁꯣꯏꯕꯒꯨꯝ ꯐꯗ꯭ꯔꯠ ꯂꯥꯎꯅ ꯁꯣꯏꯗꯠꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯁꯥꯒ ꯃꯈ꯭ꯋꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ 50-60 ꯃꯨꯛ ꯀꯦꯜꯂꯒ ꯇꯥꯈꯤ꯫ ꯎꯗ ꯅꯞꯄ ꯀꯥꯔꯛꯄ ꯍꯤꯡꯆꯥꯕ 70-80 ꯃꯨꯛꯁꯨ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯌꯩꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯣꯡꯅ ꯃꯈꯥꯗ ꯇꯥꯁꯤꯟꯈꯤ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯄ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯎꯗ ꯆꯣꯡꯗꯅ ꯎ ꯃꯁꯥ ꯁꯪꯕꯒꯨꯝ ꯐꯗ꯭ꯔꯠ ꯂꯥꯎꯅ ꯍꯥꯏꯗꯠꯂꯛꯏ꯫ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯎ ꯃꯊꯛꯇꯨꯗ ꯂꯩ ꯆꯥꯏꯕꯒꯨꯝ ꯃꯉꯛꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯤꯠ ꯀꯥꯞꯊꯣꯔꯛꯂꯒ ꯆꯥꯏꯔꯒ ꯇꯥꯔꯛꯏ꯫ ꯁꯥ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯒ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯇꯣꯡꯉꯤꯕ ꯈꯣꯡꯅꯥꯡꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯎ ꯄꯥꯝꯕꯤ ꯃꯅꯥꯛꯇꯨꯗ ꯗꯨꯞ ꯂꯥꯎꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯗꯣꯟ ꯑꯗꯨꯗ ꯈꯤꯜꯂꯤꯕ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡꯄꯥꯛ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯆꯤꯡꯂꯣꯡ ꯌꯥꯏꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤꯁꯨ, ꯌꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯇꯩꯁꯤꯡꯅꯁꯨ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯇꯣꯡꯂꯤꯕ ꯆꯥꯎꯈ꯭ꯔꯕ ꯎ ꯑꯗꯨꯗ ꯃꯩꯕꯨꯜ ꯂꯪꯁꯤꯜꯂꯛꯄꯗ ꯎ ꯑꯗꯨꯁꯨ ꯃꯩ ꯕ꯭ꯔꯪ ꯂꯥꯎꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯃꯄꯤꯗꯨꯅ ꯌꯨꯝ ꯑꯅꯤꯃꯨꯛ ꯆꯥꯎꯕ ꯅꯨꯡꯗꯨꯝ ꯑꯃ ꯐꯨꯛꯂꯒ ꯆꯤꯡꯂꯣꯡ ꯌꯥꯏ ꯇꯝꯅ ꯂꯥꯛꯇꯅ ꯍꯥꯏꯖꯤꯟꯅꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯌꯨꯝ ꯑꯅꯤꯃꯨꯛ ꯆꯥꯎꯕ ꯅꯨꯡꯗꯨꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯁꯤꯗꯤ ꯀꯩꯅꯣꯝꯒꯤ ꯍꯤꯡꯆꯥꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯃꯁꯛ ꯈꯪꯅꯗꯕ ꯑꯩꯉꯣꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯅ? ꯅꯨꯡꯗꯨꯝꯁꯤꯗꯤ ꯄꯥꯏꯁꯤꯜꯂꯛꯑꯦꯗꯅ, ꯋꯣꯏꯃꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯎ ꯑꯗꯨꯗꯒꯤ ꯎꯁꯥ ꯑꯃꯗ ꯌꯣꯡꯗꯧꯅ ꯑꯃꯨꯛ ꯐꯜ ꯂꯥꯎꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯣꯡꯈꯤꯕꯗꯨ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯅ ꯎꯍꯧꯔꯝꯃꯤ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯤ꯫ ꯎꯁꯥ ꯑꯗꯨ ꯃꯩ ꯕ꯭ꯔꯪ ꯂꯥꯎꯅ ꯀꯥꯞꯄꯒ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯑꯒ ꯃꯈꯥꯗ ꯇꯥꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯅꯥꯀꯟꯗ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯆꯤꯡ ꯃꯇꯣꯟ ꯌꯧꯁꯤꯜꯂꯛꯏ꯫ ꯁꯔꯤꯠ ꯁꯔꯥ ꯍꯩꯕꯗ ꯃꯄꯥ ꯂꯩꯇꯕ ꯆꯤꯡꯂꯣꯡ ꯌꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒ ꯊꯥꯡꯗꯨ ꯖꯣꯕꯖꯥ ꯌꯥꯟꯊꯠꯅꯔꯛꯏ꯫ ꯍꯤꯡꯆꯥꯕ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯎꯋꯥ ꯂꯥꯎꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕꯋꯣ ꯅꯝꯅꯕꯋꯣ ꯆꯤꯡ ꯃꯇꯣꯟ ꯑꯗꯨꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯅꯔꯤ꯫ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯩ ꯆꯥꯛꯄꯒꯤ ꯆꯤꯡꯗꯣꯟ ꯑꯗꯨꯗꯤ ꯅꯨꯡꯊꯤꯜꯒꯨꯝꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯃꯆꯥꯁꯤꯡꯗꯨ ꯂꯐꯨ ꯃꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯕꯒꯨꯝ ꯌꯥꯜꯂꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯆꯥꯎꯕꯅꯤꯅ ꯍꯤꯡꯆꯥꯕ ꯃꯆꯥꯁꯤꯡꯗꯨꯅ ꯃꯈꯨꯠꯅ ꯑꯃꯨꯛ ꯀꯜꯂꯛꯄꯗ ꯂꯥꯟꯃꯤ 3-4 ꯄꯥꯏꯊꯣꯔꯛꯏ꯫ ꯁꯣꯝꯗ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯗꯤ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯈꯣꯡꯗꯨꯅ ꯊꯤꯔꯤ꯫ ꯎ ꯃꯊꯛ ꯑꯃꯗꯒꯤ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯇꯞꯅ ꯆꯣꯡꯊꯔꯛꯏ, ꯑꯗꯨꯒ ꯆꯤꯡꯂꯣꯡ ꯌꯥꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯅꯥꯔꯨꯝꯗ ꯃꯥꯒꯤ ꯐꯖꯔꯕ ꯑꯁꯥꯡꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯃꯄꯤꯗꯨ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯒ ꯂꯥꯎꯔꯛꯏ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯃꯈꯨꯠꯅ ꯂꯥꯝꯃꯒ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯁꯥꯡ ꯑꯃꯗ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯆꯤꯡꯂꯣꯡ ꯌꯥꯏꯗꯨ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯌꯦꯇꯨꯝ ꯁꯠꯄꯗꯧꯅ ꯁꯠ ꯂꯥꯎꯅ ꯁꯠꯇꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯂꯒ ꯄꯤꯛꯈ꯭ꯔꯕ ꯌꯣꯠꯇꯦꯛꯁꯤꯅ ꯑꯩꯉꯣꯟꯗ ꯂꯥꯟ ꯍꯧꯕꯒꯁꯨ ꯁꯥꯔꯤꯌꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯅꯥꯏꯁꯤꯡꯗꯨꯗꯤ? ꯀꯔꯤꯅꯣ ꯃꯤ ꯃꯆꯥ ꯈꯔ ꯆꯦꯜꯂꯤꯁꯤꯅ? ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯗꯪ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯃꯥꯏ ꯃꯅꯥꯛꯇ ꯊꯝꯂꯒ, ꯅꯣꯏꯗꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ, ꯆꯤꯡꯂꯣꯡ ꯌꯥꯏꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨ ꯎꯕꯗ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ, ꯅꯪꯁꯦ ꯀꯤꯕꯗꯤ ꯀꯤꯕꯨ ꯅꯋꯥꯗꯤ ꯂꯧꯗꯦꯍꯦ꯫ ꯃꯔꯤꯟ ꯂꯩꯅꯦ ꯃꯤ ꯃꯆꯥꯁꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ꯫
ꯍꯤꯡꯆꯥꯕ ꯃꯄꯤꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯀꯟꯅ ꯂꯥꯎꯏ꯫ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯃꯌꯥꯗ ꯂꯪꯁꯤꯜꯂꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯃꯔꯤꯟ ꯂꯩ꯫ ꯃꯥꯒꯤ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠꯇ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈꯤ꯫ ꯍꯤꯡꯆꯥꯕꯅ ꯂꯥꯟꯃꯤ ꯑꯗꯨ ꯖꯣꯞ ꯂꯥꯎꯅ ꯁꯥꯏꯕꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨ ꯐꯨ ꯂꯥꯎꯅ ꯃꯇꯠ ꯃꯇꯠ ꯀꯥꯝꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨ ꯎꯋꯥ ꯎꯋꯥ ꯂꯥꯎꯔꯛꯏ꯫ ꯌꯥꯔꯤꯗ ꯊꯥꯡꯅ ꯊꯤꯜꯂꯦ꯫ ꯌꯥꯔꯤꯗ ꯊꯥꯡꯅ ꯌꯨꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯃꯆꯥꯁꯤꯡꯗꯨ ꯊꯥꯡ ꯌꯥꯅꯕ ꯐꯨꯅꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯅꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯆꯥꯃ ꯆꯅꯤ ꯀꯣꯟꯅꯅ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡ ꯃꯇꯣꯟꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯄꯨꯊꯣꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯄꯪꯕꯅꯤ꯫ ꯁꯥ ꯃꯥꯟꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯅ ꯂꯥꯎꯕꯗꯨ ꯎꯕꯗ ꯎꯋꯥ ꯎꯋꯥ ꯇꯧꯗꯨꯅ ꯀꯞꯅꯔꯤ꯫ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯁꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯗꯣꯝ ꯂꯥꯎꯅ ꯂꯣꯡꯅ ꯇꯨꯊꯈꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯃꯆꯥ ꯃꯆꯥ ꯈꯔꯅ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯒꯤ ꯌꯥꯔꯤꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯎꯋꯥ ꯎꯋꯥ ꯂꯥꯎꯔꯒ ꯁꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯤꯡꯆꯥꯕ ꯃꯄꯤ ꯑꯗꯨꯗꯤ ꯅꯥꯕ ꯍꯦꯟꯃꯟꯗꯅ ꯃꯥꯒꯤ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯍꯤꯡꯆꯥꯕ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯁꯜꯂ ꯁꯜꯂꯒ ꯄꯥꯏꯊꯣꯔꯛꯏ꯫ ꯄꯥꯏꯊꯣꯔꯛꯂꯤꯕ ꯍꯤꯡꯆꯥꯕ ꯃꯆꯥ ꯑꯃ ꯑꯅꯤꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯔꯒ ꯆꯤꯡꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯃꯗ ꯃꯌꯥꯗꯨ ꯐꯤꯕꯨꯟ ꯅꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇ ꯊꯧꯔꯤ ꯀꯤꯔꯒ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯂꯥꯟꯃꯤꯁꯥ, ꯍꯤꯡꯆꯥꯕ ꯑꯅꯤ ꯈꯛ ꯐꯥꯔꯁꯤ꯫ ꯊꯥꯡꯕꯁꯦ ꯌꯥꯝꯅ ꯂꯨꯝꯃꯦꯕ, ꯆꯤꯡꯕꯁꯨ ꯌꯥꯝ ꯋꯥꯏ." ꯂꯥꯟꯃꯤ ꯑꯃꯅ, "ꯍꯣꯏ ꯇꯥꯎꯏ, ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯁꯦ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯁꯤ꯫ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯅꯝ ꯅꯝꯂꯒ ꯊꯤꯔꯛꯑꯁꯨ ꯆꯪꯕ ꯆꯠꯂꯣꯏ ꯀꯩꯁꯨ." "ꯍꯣꯏ ꯇꯥꯎꯕꯤ, ꯑꯗꯨꯗꯤ ꯑꯁꯤꯗ ꯆꯪꯂꯁꯤ." ꯂꯥꯟꯃꯤ ꯑꯃꯅ, "ꯏꯇꯥꯎꯕꯤ, ꯑꯩꯈꯣꯏꯅ ꯁꯨꯔꯨꯡꯁꯤꯗ ꯂꯩꯔꯤꯉꯩ ꯁꯨꯔꯨꯡ ꯑꯁꯦ ꯍꯤꯡꯆꯥꯕꯁꯤꯡꯁꯤꯅ ꯃꯦꯟꯁꯤꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯤꯡꯆꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯪꯕꯅꯤ꯫ ꯃꯣꯏꯗꯤ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ ꯏꯇꯥꯎꯕꯤ꯫ ꯁꯦ ꯆꯪꯁꯤꯜꯂꯁꯤ." "ꯏꯌꯥ! ꯏꯌꯥ!" ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯤꯡꯆꯥꯕ ꯃꯆꯥ ꯑꯅꯤꯗꯨ ꯁꯨꯔꯨꯡꯗ ꯏꯌꯥ ꯏꯌꯥ ꯇꯧꯔꯒ ꯆꯤꯡꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯃꯆꯥ ꯑꯃꯗꯤ ꯈꯣꯡꯒꯦ ꯇꯧꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯀꯤꯟꯅ ꯖꯣꯞ ꯂꯥꯎꯅ ꯁꯨꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯅꯤꯡꯊꯧꯗꯤ ꯎꯗꯦꯅꯦ ꯏꯇꯥꯎꯕꯤ." "ꯏꯇꯥꯎꯕꯤ, ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯅꯤ꯫ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯈꯥꯡꯂꯁꯤ." ꯍꯤꯡꯆꯥꯕ ꯃꯆꯥ ꯑꯃꯗꯨꯃꯨꯛ ꯂꯥꯎꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯃꯆꯥꯗꯨꯁꯨ ꯏꯛ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯄ ꯌꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯅꯔꯝꯃꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗ, "ꯕꯦꯝꯃ, ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯎ, ꯌꯦꯟꯕꯨ ꯈꯣꯡꯂꯛꯑꯦ ꯇꯨ." ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯕꯣꯛꯇ ꯄꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ, "ꯕꯨꯕꯣꯛ, ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ, ꯀꯗꯥꯏꯗ ꯌꯦꯟ ꯈꯣꯡꯒꯦ?" ꯃꯕꯣꯛꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯀꯣꯛꯇ ꯀꯣꯛꯁꯤꯅ ꯁꯨꯕꯣꯏ ꯏꯟꯕꯣꯏ ꯇꯧꯏ꯫ "ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥ ꯍꯥ? ꯍꯧꯖꯤꯛ ꯌꯦꯟ ꯈꯣꯡꯈꯤꯕꯗꯣ ꯍꯥ?" "ꯇꯥꯅꯤꯡꯗꯦ ꯍꯅꯨꯕꯤ, ꯃꯤ ꯍꯀꯥꯝ ꯆꯟꯅꯕꯒꯤ ꯃꯈꯣꯟꯅꯤ ꯈꯪꯉꯦꯗꯅ꯫ ꯆꯪꯉꯣ, ꯍꯀꯥꯝꯒ ꯆꯜꯂꯛꯀꯅꯨ, ꯅꯁꯛꯇꯣ ꯀꯤꯖꯩ." ꯃꯌꯥꯝꯗꯨ ꯃꯩꯒꯤ ꯀꯨꯝꯍꯩꯗꯒꯤ ꯇꯨꯝꯕꯅ ꯍꯦꯟꯅ ꯂꯨꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ꯫ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯅꯔꯒ ꯎꯏꯔꯤ ꯎꯏꯔꯤ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯌꯧꯅꯕ ꯆꯪꯅꯕꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯈꯣꯡꯕꯤꯅ ꯅꯨꯡꯗꯨꯝꯗ ꯀꯥꯎꯁꯤꯜꯂꯨꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯈꯪꯁꯤꯡ ꯁꯤꯡꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯃꯥꯏꯀꯩꯇꯕꯨ ꯌꯦꯡꯗꯨꯅ ꯈꯨ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤ꯫ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯀꯥꯡꯅ ꯆꯤꯛꯄꯒꯤ ꯀꯥꯡ ꯑꯗꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯈꯨꯟ ꯁꯪꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯍꯟ ꯑꯃꯗꯤ ꯃꯈꯨꯠꯇ ꯃꯩꯔꯥ ꯑꯃ ꯄꯥꯏꯔꯒ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯞꯅ ꯌꯦꯡꯂꯤ꯫ ꯂꯥꯟꯃꯤ ꯑꯍꯜ ꯑꯗꯨꯅ, "ꯏꯍꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯉꯥꯡꯁꯤꯅ ꯐꯝꯂꯒ ꯆꯤꯡꯃꯥꯏꯔꯣꯝꯗ ꯌꯦꯡꯂꯤꯕꯁꯤꯅ?" ꯂꯥꯟꯃꯤ ꯑꯍꯜ ꯑꯗꯨ ꯁꯒꯣꯜ ꯑꯗꯨ ꯊꯅꯝꯂꯒ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯁꯨ ꯅꯨꯄꯤ." ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏꯁ, ꯈꯪꯉꯤꯍꯦ." "ꯑꯣ, ꯏꯄꯨ ꯂꯥꯟꯃꯤ."
Nangbu ai khangb꯭ꯔꯅꯦ? Hoi, khangi ipu. Ipu natro numidang khudingi sagon tonglaga maira paiduna aikhogi khun ngakpa chatpado. Hoi hoi, mani. Ado nangbu natomta phamidubu thengi changodana. Nasadu kangsu loini chikle. Ipo ada chingda lamai cha isigi mathakta ningthau chinglong yaisu satki haise chumbra. Aikhoi lami singa chatkibani. Kona lami kharasu amuk chatkibani. Kaya wachakhrine ipo ningthauna chinglomda khonjen khara tai hairame. Aduga maibun kharasu ningthaugi maikaida mi kawagi mawongda haira I hai. Adugi chatkibani. Maibundudi kaigi oirachano adudi ipo. Ningthau chinglong yaigi mamangda uba thodok adu luwang lembida lanmi ahal aduna wari liramme. Masigini chindola sida chakliba mayasi. Oh, ado haujik phauba ningthauna laktribase karigino ipo. Pakhatkanu halakkanida. Hoi hoi ipu lanmi. Isunupe nangbu kari ming kaubagi. Luwang lembi kawi ipu. Fare ado changnaba tawroko sese maira se paihawro. Mainganda yengluraga amamada changmase udabani. Haipu lanmi ahal aduna maira adu luwang lembida piramme. Adubu luwang lembidi maira adu paiduna ningthau chinglong yaigi maikaida yengduna adum phamawri. Lanmi ahal adudi laibak ngakpani. Micham miyambu senabani. Aduna luwang lembibu lapna yengduna senaramme. Oh, matom taniko. Ningthau chinglong yaibu halakpa ngairibase. Nangi ningjabado thongjau koi sunupi. Ahing chupa luwang lembidi chingda sakliba lamai adu yenglaga phamduna leirammi. Maira adusu makhutna tudanaba pairi. Nongan phung torakpada chingda chakliba lamaisu mutpa haurakli. Luwang lembisu thangmai yaudraba maira adu thanamlaga mayumda changkhri. Lanmi ahal adusu luwang lemina mayumda changkhibaga konungda hankri. Somdana chingmatongi nungi surungda pibun namlaga phariba hingjaba macha anidusu kanna nakhoraga tumli. Lanmi sing adusu maya singdu karaga tummi. Lanmi amadi machinban ani karaktuda mirang mahum sajinbasu yauri. Adubu lanmi amadi tumlamdre. Lanmi adu surung adudagi tumina tholaki aduga mapanda thoklaga hingjaba sing adu lairibara haini yengi. Hingjaba amata layamdre. Chinglong yaina makok soidatkibagi hingjabagi makok chama chani mukti maya singdu karaga ta-taduna lairi. Mamit singdu nongthata yengkhatpawu lanmi aduda yengaga laibaw tawduna. Lanmi du surung manungda amuk changlaki. Hingjaba aniduna nakhobadu tabada lanmi adudi sawbana loikhre. Masi thangkok sine sujindana. Tumina layune taningdene. Ahing tumdabagi wabaga nakhanawduda thangsina lengni hingasi. Hingjaba anidu kanna amuk nakhorai. Moi anina nakhobagi makhon aduna surung manungdu pumnin nilamme. Lanmi adudi hingjaba anidu hatlajira phawba khalai. Aibu masigi hingjaba sigi makhori sida thangsina lengsilasirane. Lanmi du hingjaba adugi manakta sangsili aduga thang adu hek satokpaga surungi mapanda sawom achauba kuntramo nganglaga koichatpadu lanmi aduna ui. Sawom adusu lanmi singna phariba hingjaba ani aduga chawba haiphet mane. Lanmi du hingjaba sing adu oirebo ninduna tumina lay. Hingjaba anidudi kana nakhoraga tumli. Hingjaba aniduna nakhobagi makhondu tabada sawom ama makoktu lisilai. Mapandagi nupa amana sawom adu makhong adu pairaga singthokhi aduga urak amada laktana langsinki. Aduga sawom ama anisu makhong adu pairaga nungda pop launa haidatkhiba makhon lanmi aduna tai. Tumlama mayam adusu mikap khangthok-thoknai. Hingjaba anidusu imanam adu tabada phukpu hawgalai. Sawom halibadu chinglong yainani. Chinglong yai adu surung changphamgi nungpang mathak aduda phan launa chongkhatkhi aduga chinglong yaina mapandagi lanmi singda laurai. Lanmi sa
Noi kanamta tholakkanuhe. Masidi noina ngamgadaba amata yaudre. Lanmisingdu Ningthau Chinglong Yaigi khonjen tabada akiba kaunarame. Lanmisingdi hingjaba oirabai khalle. Manungda lanmi amana yam sathibagi mawongda. Itaw, noi manungda ngahak leiramo. Ai hingjaba tara kun sat hatoklaga phatlaungna amuk changlake. Lanmidu yam singbagi mawongda phaklangnaka nappa thoki. Chinglong Yaiga sawo mayam aduga tawnaramlibadu ubada lanmi adu lawai luton sai kramale. Lanmi du tapna amuk changlaki. Lanmi amana kadore tawbe changade. Sathiba saba lanmi duna Ningthongna ai chango aduga ising khara puthoro hairi. Adu changai ne. Ado horen konna pirasu yanida. Mapandagi sawongi makok mari manga surung manungda tharo ansilai. Mayamdu manungda koi chen. Mapanda Ningthau Chinglong Yaina sawom singdu koi tanaduna hatli. Sawom ani makhong adu pairaga sawom atei sing aduda tanaraga pop thomi. Sawom ani dusu upambi amada pop kanthatle. Jenakhiba sawom singdusu pharaga laibakta phadrat kanthatle. Sawom singdu Chinglong Yaina natai amada chadana loina hatoklamme. Makrang segairaga hatpasu kongai ama yauramme. Makok yaudaba sawom kayasu taduna leiri. Chinglong Yaina lanmi sing adu kauthoklaga sawom singdu surung manungda loina pusin halamme. Lanmi singdu Ningthau Chinglong Yaibu ubada yamna haraunaramme. Chinglong Yaina lanmi singda. Si oirade aikhoi chama yankhai humpugi numindini humni mukti charanine ko hamayam. Lanmi amana Iningthau hingjabani si puraga konungda halasira. Hingjaba mata konungda puba yade lamisa. Makhoidi sagumani. Makhoigi mi ama watpada manam namduna koi thirakadoni. Aduga anisisu thiba lakhini. Maramdi anisi hingli haiba moigi manamda khangkhrabani. Lanmi amana adudi Iningthau hingjabani se hatoashira. Ningthau Chinglong Yaidu hingjaba aniduda yenglaga hatpa yakhiroi. Moi anida wahang khara hanglaga hatse. Hingjaba anidu moi ani hatpagi wari sanabadu tabada mapi iragaso cheli. Aduga huinaw machana ngangbagumso tawi. Aduba wadi ngangdre maramdi mayada phibun nambagi. Lanmi amana Iningthau phibun si lauthoasira. Moi anigi se karinoma hainingma male. Ningthau Chinglong Yaina lauthokano. Kharak tawrini. Kharak yamna haibani. Mayada phibun se hek lauthokpada law khongbada loiduni. Iningthau hingjaba mapiduga hingjaba macha sing adugadi amuk lakhidra. Hore numidang amuk lakpa yai. Adubu hingjaba mapidudi aikhogi marin khaba lanmi amana yarida thangna thijilamdana aroibi takhrabani. Laktabasu amuk yari. Yaridai thangdudi satlamanina Iningthau. Thangdu satlasu maru marang yamna chikpa saiba pamba kangbuni. Chaba phajana yadripau lakhiroi hingjaba mapido. Moi sida lakpa ngairaga hingjaba singdo loina hatlaba matung konungda hangadabani. Natrabadi ai tungba sunga yakhiroi. Hingjaba anidudi sawom singduda yenglaga matindu kut amuk yotli. Ayuktu Ningthau Chinglong Yaina hatpa sawom sing adu maida lauraga lanmi singa punna chaminai aduga sawom makok sing aduna hingjaba ani aduda pizai. Hingjaba ani dudi sawom makoktu chaba loiraga moi ani haife yengaga nokminai aduga chap mananaka amuksu khegetminai. Somdana luwang lembidi Ningthau Chinglong Yaidu halaktabaduda fagidagi tasengna awaba ama oirakle. Numit nini humni sujilakle Ningthau halaktaba. Laibak adugi miyam singsu mipaiba haunarakle. Luwang lembisu magi phampham aduda phamlaga Ningthauna chakhiba singsang maikei adomda numit khudingi yengli. Aisu ching asida chatlasira. Ningthauna haujik phauba halaktribase karigumba awaba madi taramdawu male. Natragana chanaba amata phangdabadagi wantharaga loi leikhrazala. Ningthaugi konungdagi lanmi khara amasu chinglomda chakhibadu
ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯊꯣꯛꯅꯔꯛꯇꯨꯅ ꯆꯤꯡꯂꯣꯝꯗ ꯌꯦꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯜꯒꯤ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯗ, "ꯏꯃꯥ, ꯃꯣꯏ ꯃꯌꯥꯝ ꯑꯥꯗ ꯂꯣꯏꯅ ꯂꯦꯞꯄꯒ ꯌꯦꯡꯉꯤꯁꯦ ꯀꯩꯅꯣ?" "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯌꯦꯡꯉꯤꯅꯤ." "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯤꯔꯕꯣ?" ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯗꯨ ꯃꯉꯥꯏꯔꯤ, ꯅꯨꯡꯉꯥꯏꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯆꯤꯡꯗꯣꯟ ꯃꯊꯛꯇꯨꯗ ꯂꯥꯟꯃꯤꯁꯤꯡ ꯇꯪꯈꯥꯏ ꯑꯃ ꯃꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯁꯥ ꯀꯩ ꯐꯥꯕ ꯊꯣꯛꯅꯔꯛꯏ꯫ ꯂꯥꯟꯃꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯅ, "ꯏꯇꯥꯎꯕꯤ, ꯍꯥꯏꯌꯨ ꯏꯇꯥꯎꯕꯤ, ꯑꯁꯤꯗ ꯇꯥꯔꯤꯕ ꯍꯤꯡꯆꯥꯕ ꯃꯀꯣꯛꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯈꯣꯝꯖꯤꯜꯂꯒ ꯂꯧꯔꯒ ꯆꯥꯊꯣꯛꯁꯤꯔꯣ?" "ꯏꯇꯥꯎꯕꯤ, ꯑꯗꯨꯗꯤ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯗ ꯄꯤꯖꯒꯗꯕꯅꯤ." ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯥꯏꯒꯨꯝꯗꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯗ ꯄꯤꯖꯊꯣꯛꯈ꯭ꯔꯁꯤꯔꯣ? ꯁꯥꯁꯤꯡꯁꯦ ꯄꯤꯖꯕ ꯄꯥꯝꯃꯨꯏ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯥ ꯇꯥꯟꯗꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯁꯦꯛꯄꯤ ꯃꯁꯥ ꯄꯥꯟꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯆꯤꯡ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯈꯣꯡꯉꯒ ꯀꯟꯅ ꯄꯥꯏꯈꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯇꯥꯎ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ?" "ꯁꯦꯛꯄꯤꯅꯤ ꯏꯇꯥꯎꯕꯤ." ꯆꯤꯡꯂꯣꯡꯌꯥꯏꯁꯨ ꯁꯦꯛꯄꯤ ꯃꯥꯟꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯣꯡꯂꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ, "ꯂꯥꯟꯃꯤꯁꯥ, ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯇꯨ, ꯑꯁꯤꯗ ꯄꯥꯏꯈ꯭ꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ." ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯈꯨꯟꯖꯥ ꯈꯔ ꯅꯨꯃꯤꯗꯥꯡ ꯂꯝꯄꯥꯛꯇ ꯐꯝꯂꯤ꯫ ꯃꯩ ꯃꯆꯥ ꯑꯃꯁꯨ ꯊꯥꯔꯤ ꯑꯗꯨꯒ ꯃꯩ ꯑꯗꯨꯗ ꯀꯣꯏꯁꯤꯜꯂꯒ ꯈꯦꯗꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, "ꯅꯤꯡꯊꯧꯁꯨ ꯍꯜꯂꯛꯇ꯭ꯔꯤ. ꯑꯂꯨ ꯀꯣꯕꯤꯁꯤꯡꯁꯤꯕꯨ ꯅꯤꯡꯊꯧꯅ ꯂꯧꯕꯤꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯄꯠꯇꯅ ꯃꯥꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯈꯨꯔꯥ? ꯑꯩꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯔꯤ ꯅꯥꯎꯁꯥ." "ꯍꯜꯂꯛꯀꯅꯤꯗ. ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯣꯟꯌꯥꯏ ꯅꯤꯡꯊꯧꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ꯭ꯔꯅꯦ? ꯂꯩꯔꯝꯃꯣꯏꯗ. ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯁꯨ ꯂꯩꯇ꯭ꯔꯤ. ꯄꯣꯛꯁꯨ ꯄꯣꯛꯂꯣꯏ, ꯅꯠꯇ꯭ꯔꯅꯦ ꯍꯥ? ꯑꯗꯣ ꯈꯨꯔꯥ, ꯂꯨꯔꯤꯕꯗꯤ ꯆꯤꯡ ꯑꯁꯤꯗ ꯀꯔꯤ ꯆꯥꯔꯝꯒꯅꯤ, ꯀꯔꯤ ꯊꯛꯂꯝꯒꯅꯤ ꯈꯪꯗꯕꯁꯤꯅꯤ." ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯁꯒꯣꯜꯁꯤꯡꯁꯦ ꯆꯤꯡꯂꯣꯝꯗ ꯄꯪꯊꯧꯗ ꯊꯧꯈꯤ ꯑꯗꯨꯒ ꯑꯃꯠꯇꯁꯨ ꯍꯜꯂꯛꯄ ꯎꯗꯦ꯫ "ꯏꯆꯥꯅꯨꯄꯥꯁꯨ ꯂꯥꯟꯃꯤꯅꯤꯗꯣ, ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯊꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯍꯥꯏꯕꯥꯏ ꯂꯧꯕꯨꯛ ꯃꯔꯛ ꯑꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯁꯟ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯆꯠꯀꯅꯤ? ꯌꯥꯝꯅꯁꯨ ꯂꯥꯞꯄꯤ꯫ ꯇꯨ, ꯌꯦꯡꯉꯨ." ꯃꯣꯏ 7-9ꯗꯨ ꯐꯝꯅ ꯆꯤꯡꯃꯥꯏꯔꯣꯝꯗ ꯄꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯅꯤꯡꯊꯧ ꯍꯜꯂꯛꯄ ꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯩꯅꯝ ꯑꯗꯨ ꯆꯨꯈꯠꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯍꯜ ꯑꯗꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯐꯖꯔꯕ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯊꯧꯖꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯤꯡ ꯑꯁꯤꯗ ꯆꯠꯅꯤꯡꯕ꯭ꯔꯅꯦ?" "ꯏꯄꯨꯒꯤ ꯁꯒꯣꯜꯁꯦ ꯄꯤꯌꯨ, ꯑꯩ ꯆꯤꯡꯗ ꯆꯠꯀꯦ." "ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯂꯛꯂꯤꯕꯁꯦ. ꯉꯥꯏꯕꯒꯤ ꯃꯍꯨꯠ ꯊꯦꯡꯅꯕꯅ ꯐꯕꯅꯤ ꯁꯨꯁꯤꯗꯤ. ꯁꯒꯣꯜ ꯑꯁꯤ ꯊꯧꯔꯣ. ꯁꯒꯣꯜ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯌꯥꯎꯒꯅꯤ. ꯃꯄꯥꯡꯒꯜ ꯐꯕ ꯁꯒꯣꯜꯅꯤ. ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯥꯕ ꯀꯨꯝꯕ ꯉꯝꯕ ꯂꯥꯏꯒꯤ ꯁꯒꯣꯜꯒꯨꯝꯕꯅꯤ. ꯏꯁꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯕ ꯑꯣꯏꯌꯨ. ꯍꯩ, ꯆꯠꯂꯣ." ꯅꯨꯃꯤꯗꯥꯡ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯩꯔꯥꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯣꯝꯗ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯈꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇ ꯍꯤꯡꯆꯥꯕ ꯂꯤꯁꯤꯡ ꯀꯌꯥ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯇꯤꯌꯥꯗ ꯈꯣꯡꯗꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯈꯩ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯄꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯅꯣꯡ ꯃꯪꯕ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯣꯡꯕꯗ ꯑꯇꯤꯌꯥꯗꯨꯁꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯒ ꯂꯥꯟꯃꯤ ꯑꯃꯅ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯗ, "ꯇꯨ, ꯃꯁꯥ ꯄꯥꯟꯕꯗꯣ, ꯁꯨꯃꯥꯏꯅ ꯃꯁꯥꯅꯤ ꯈꯞꯄꯗꯣ." ꯍꯤꯡꯆꯥꯕ ꯑꯅꯤꯗꯨ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯃꯤ꯫ "ꯋꯥ, ꯍꯤ, ꯃꯤꯅꯥꯏ, ꯍꯤꯡꯆꯥꯕ ꯃꯄꯤꯒꯤ ꯃꯤꯅꯥꯏ ꯑꯄꯥꯏꯕꯤ, ꯍꯣꯏ, ꯑꯗꯣ, ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯄꯥꯏꯕꯤꯗꯣ."
ꯎꯗꯩ ꯑꯃ ꯄꯥꯏꯈ꯭ꯔꯦ ꯇꯨ ꯑꯁꯤꯒꯤ ꯎꯁꯦ ꯑꯁꯤꯗꯒꯤ ꯁꯛꯇꯤ ꯅꯪꯒ ꯊꯤꯕ ꯆꯞ ꯃꯥꯟꯅꯩ꯫ ꯍꯤꯡꯆꯥꯕ ꯑꯃ ꯂꯦꯞꯈꯠꯂꯛꯂꯒ ꯍꯥꯏꯐꯦꯠꯀ ꯆꯣꯡꯉꯤ ꯑꯗꯨꯒ ꯉꯪꯉꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯈꯣꯡꯅꯝꯗ ꯊꯥꯡꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯈꯣꯡꯉꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯈꯣꯡꯅꯤꯡꯉꯒ ꯈꯣꯡꯖꯔꯣ, ꯅꯣꯏ ꯍꯤꯡꯆꯥꯕ ꯃꯄꯤꯗꯣ ꯂꯥꯛꯄ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ꯫ ꯇꯨ ꯑꯃꯨꯛꯀꯁꯨ ꯈꯣꯡꯉꯨꯁꯦ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯈꯣꯡꯅꯝ ꯑꯃꯗ ꯑꯃꯨꯛ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯤ ꯑꯗꯨꯒ ꯃꯄꯤꯒꯁꯨ ꯇꯥꯔꯤ꯫ ꯅꯥꯀꯟꯗ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯨꯡꯗ ꯊꯥꯡ ꯀꯟꯅ ꯐꯦꯡꯂꯤ꯫ ꯍꯤꯡꯆꯥꯕꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯇꯣꯝꯇꯁꯨ ꯅꯣꯛꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯏꯇꯥꯎꯕꯤ ꯑꯩꯒꯤ ꯊꯥꯡꯁꯤꯁꯨ ꯑꯝꯇ ꯐꯦꯡꯕꯤꯔꯛꯀꯦꯔꯥ? ꯏꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯌꯦꯟꯗꯦꯝ ꯁꯣꯏꯕꯒꯨꯝ ꯁꯣꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯅ ꯑꯩꯁꯨ ꯁꯣꯏꯒꯦ꯫ ꯊꯥꯡ ꯐꯦꯡꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯇꯥꯎꯕꯤ ꯏꯅꯤꯡꯊꯧꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯒ ꯃꯥꯟꯅꯔꯨꯕ ꯌꯥꯔꯣꯏ꯫ ꯃꯤ ꯑꯅꯤꯅ ꯊꯥꯡꯕ ꯋꯥꯕ ꯊꯥꯡꯁꯥꯡꯅꯤ ꯏꯅꯤꯡꯊꯧꯅ ꯄꯥꯏꯔꯤꯕꯗꯣ꯫ ꯑꯗꯣ ꯌꯦꯟꯗꯦꯝ ꯁꯣꯏꯕꯒꯨꯝ ꯁꯣꯏꯕ ꯉꯝꯗ꯭ꯔꯁꯨ ꯈꯥꯃꯦꯟ ꯁꯣꯏꯕꯒꯨꯝ ꯁꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎꯕꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯗꯤ ꯎꯗꯦꯅ, ꯎ ꯃꯊꯛꯇ ꯇꯣꯡꯉꯒ ꯂꯩꯔꯝꯃꯅꯤ ꯁꯣꯏꯗꯅ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯆꯤꯡ ꯃꯇꯣꯟ ꯑꯗꯨꯒꯤ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯩꯕꯥꯛꯄꯨ ꯌꯦꯡꯖꯔꯤ꯫ ꯂꯥꯟꯃꯤ ꯑꯃ ꯑꯅꯤ ꯀꯣꯅꯨꯡꯗ ꯆꯠꯍꯟꯁꯤꯔꯥ? ꯂꯥꯟꯃꯤ ꯈꯔꯁꯨ ꯀꯣꯅꯨꯡ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯁꯦꯟꯅꯍꯟꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯣ ꯆꯤꯡ ꯑꯁꯤꯗ ꯀꯨꯝꯕꯗꯤ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯁꯒꯣꯜꯁꯤꯡꯁꯤꯗꯤ ꯆꯤꯡꯌꯥ ꯃꯈꯥꯗ ꯂꯣꯏ ꯊꯅꯝꯂꯦ꯫ ꯅꯤꯡꯊꯧꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯐꯝꯊꯕꯒ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯁꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯑꯃ ꯂꯥꯞꯅ ꯇꯥꯏ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯀꯔꯤꯅꯣ? ꯁꯒꯣꯜ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯣ? ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯎ ꯄꯥꯝꯕꯤꯁꯤꯡꯗ ꯆꯣꯡꯉꯒ ꯂꯥꯛꯏ ꯑꯗꯨꯒ ꯎ ꯃꯊꯛ ꯑꯃꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯕꯗ ꯁꯒꯣꯜ ꯑꯃ ꯎꯏ꯫ ꯂꯥꯟꯃꯤ ꯑꯃ ꯑꯅꯤꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯆꯥꯅꯕ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯧꯊꯔꯤ꯫ ꯑꯁꯤꯗꯤ ꯀꯅꯥꯅ ꯊꯧꯔꯛꯂꯤꯕ? ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯈꯨꯟꯁꯤꯡ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯗ ꯄꯤꯕ ꯆꯥꯅ ꯊꯛꯅꯕ ꯍꯣꯟꯕ ꯉꯝꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯒꯣꯜꯗꯨꯅꯤ ꯑꯁꯤꯗꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯣꯏꯅ ꯌꯦꯡꯕꯗ ꯂꯥꯟꯃꯤ ꯑꯃ ꯅꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯏꯁꯤꯡ ꯊꯛꯄꯗꯨ ꯎꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯟꯃꯤꯗꯨꯅ ꯈꯨꯝꯖꯤꯟꯕ ꯎꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯂꯨꯋꯥꯡꯂꯦꯝꯕꯤꯅꯤ꯫ ꯅꯤꯡꯊꯧꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯑꯩꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤꯗꯤ ꯊꯝꯗꯕꯅꯤ꯫ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯎꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯉꯤ ꯑꯗꯨꯒ ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯐꯝꯂꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯇꯨꯞ ꯂꯥꯎꯅ ꯇꯥꯏ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯐꯝꯅ ꯐꯝꯅ ꯆꯤꯡꯂꯣꯡꯌꯥꯏꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ! ꯀꯩꯅꯣ? ꯑꯁ! ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯕꯨ ꯎꯕꯗ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯗꯨ ꯗꯪ ꯗꯪ ꯆꯣꯡꯉꯤ ꯑꯗꯨꯒ ꯆꯤꯡꯂꯣꯡꯌꯥꯏꯗ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯂꯣꯡꯌꯥꯏꯁꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯋꯥꯈꯜ ꯏꯔꯥꯡ ꯍꯧꯏ꯫ ꯊꯃꯣꯏ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ꯫ ꯀꯨꯆꯨ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯏ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗ ꯅꯪꯗꯤ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯂꯨꯋꯥꯡꯂꯦꯝꯕꯤꯗꯤ ꯐꯝꯅ ꯐꯝꯅ ꯆꯤꯡꯂꯣꯡꯌꯥꯏꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯩ ꯃꯤꯅꯤ, ꯂꯨꯋꯥꯡꯂꯦꯝꯕꯤꯅꯤ꯫ ꯍꯣꯏ, ꯅꯪ ꯃꯤꯅꯦꯕꯨꯗꯤ ꯈꯪꯉꯤ꯫ ꯑꯗꯣ ꯀꯔꯤ ꯈꯨꯟꯗꯩꯅꯣ ꯍꯥꯏꯕ? ꯑꯗꯨꯔꯣ, ꯅꯣꯏꯒꯤ ꯈꯨꯟꯗꯩ꯫ ꯅꯠꯇꯦ, ꯍꯣꯏ ꯃꯥꯅꯦ, ꯅꯣꯏꯒꯤ ꯈꯨꯟꯗꯩ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯂꯥꯟꯃꯤ, ꯏꯁꯤꯡꯗꯣ ꯑꯩꯁꯨ ꯈꯤꯇ ꯊꯛꯀꯦ, ꯑꯩꯁꯨ ꯊꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕꯗꯨꯗ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯁꯒꯣꯜ ꯈꯥꯝꯃꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯃ ꯄꯨꯔꯛꯏ꯫ ꯁꯤꯁꯦ ꯊꯛꯑꯣ, ꯏꯁꯤꯡ ꯌꯥꯝ ꯌꯥꯎꯔꯛꯄꯅꯤ꯫ ꯑꯩꯅ ꯆꯤꯡꯈꯣꯡꯗ ꯁꯒꯣꯜ ꯃꯌꯥꯝ ꯁꯖꯤꯛ ꯆꯥꯔꯒ ꯂꯩꯔꯝꯕꯗꯣ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯅ ꯈꯣꯝꯃꯒ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯨꯟꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗ ꯐꯥꯒꯤ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯋꯥ ꯅꯣꯛꯂꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯁꯨ
ꯆꯤꯡꯂꯣꯡꯌꯥꯏꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯅꯤꯗꯨꯗꯤ ꯎ ꯑꯃꯗ ꯄꯨꯜꯂꯒ ꯊꯝꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯁꯥ 50ꯃꯨꯛ ꯃꯩꯗ ꯂꯧꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯆꯜ, ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯗꯣ?" ꯃꯥ ꯊꯤꯕ ꯂꯥꯛꯄꯅꯤ, ꯁꯤꯁꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯉꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯆꯤꯡꯂꯣꯡꯌꯥꯏꯗꯤ ꯂꯨꯋꯥꯡꯂꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤꯡ ꯂꯨꯋꯥꯡꯂꯦꯝꯕꯤꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯍꯥꯏꯔꯕꯁꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯌꯥꯔꯝꯗꯦ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ, "ꯐꯔꯦ ꯑꯗꯨꯗꯤ, ꯅꯪ ꯍꯤꯡꯆꯥꯕ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯂꯨꯋꯥꯡꯂꯦꯝꯕꯤ?" "ꯍꯣꯏ, ꯀꯥꯏꯗ ꯂꯩꯒꯦ?" "ꯑꯥꯗ ꯄꯨꯂꯤꯁꯦ, ꯎꯔꯕ꯭ꯔꯥ ꯂꯩꯁꯥꯕꯤ?" ꯆꯤꯡꯂꯣꯡꯌꯥꯏꯅ ꯍꯤꯡꯆꯥꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯒ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯂꯥꯡꯗ꯭ꯔꯦꯟ, ꯃꯣꯏꯕꯨꯡ ꯄꯦꯅꯥ ꯊꯤꯟꯕ ꯂꯦꯟꯕꯒꯤ ꯃꯈꯣꯟ ꯆꯤꯡꯂꯣꯡꯌꯥꯏꯅ ꯁꯥꯎꯝ ꯐꯪꯏ꯫ ꯈꯣꯏꯔꯦꯝ ꯃꯁꯥ ꯄꯥꯏꯕ ꯃꯈꯣꯟ ꯈꯔꯁꯨ ꯆꯤꯡꯂꯣꯡꯌꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ, ꯉꯥꯏꯈꯣ, ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯂꯥꯟꯃꯤꯁꯥ, ꯈꯨꯠꯂꯥꯏ ꯊꯧꯔꯥꯡ ꯇꯧ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯃꯊꯛꯇ ꯁꯠ ꯂꯥꯎꯅ ꯌꯦꯡꯈꯠꯂꯤ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯃꯃꯩ ꯄꯥꯟꯕ ꯍꯤꯡꯆꯥꯕꯤ ꯆꯕꯨꯟ ꯆꯕꯨꯟ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯄꯥꯏꯕꯗꯨ ꯆꯤꯡꯂꯣꯡꯌꯥꯏꯅ ꯎꯔꯝꯃꯤ꯫ "ꯂꯥꯟꯃꯤꯁꯥ, ꯂꯨꯋꯥꯡꯂꯦꯝꯕꯤꯕꯨ ꯁꯦꯟꯅꯧ꯫ ꯊꯥꯡ ꯑꯃꯁꯨ ꯄꯤꯌꯨ꯫ ꯂꯨꯋꯥꯡꯂꯦꯝꯕꯤ, ꯍꯤꯡꯆꯥꯕꯤꯁꯤꯡ ꯂꯥꯛꯏꯍꯦ! ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯑꯅꯤꯇ ꯅꯠꯇꯦ, 100ꯃꯨꯛ ꯎꯔꯅꯤ꯫ ꯑꯗꯣ ꯀꯤꯒꯅꯨꯀꯣ, ꯑꯩ ꯊꯕꯛ ꯇꯧꯒꯦ, ꯌꯦꯡꯉꯨꯀꯣ." ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗ, "ꯔꯥꯖꯀꯨꯃꯥꯔꯤ, ꯁꯣꯏꯔꯦ." ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯂꯥꯟꯃꯤ, ꯊꯥꯡꯗꯨ ꯍꯥꯟꯅ ꯄꯤꯌꯨꯅꯦ, ꯅꯪꯒꯤ ꯋꯥꯐꯝꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯇꯞꯅ ꯈꯟꯅꯔꯁꯤ, ꯅꯠꯇ꯭ꯔꯣ ꯂꯨꯋꯥꯡꯂꯦꯝꯕꯤ?" "ꯍꯣꯏ, ꯃꯥꯅꯤ, ꯀꯣꯟꯅ ꯈꯟꯅꯔꯁꯤꯌꯦ." ꯑꯔꯥꯞꯄꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯂꯥꯡꯗ꯭ꯔꯦꯟꯕꯨ ꯊꯤꯟꯕꯋꯣ, ꯃꯣꯏꯕꯨꯡ ꯈꯣꯡꯕꯋꯣ, ꯄꯦꯅꯥꯕꯨ ꯂꯦꯟꯕꯋꯣ ꯇꯧꯗꯨꯅ ꯁꯥ ꯃꯥꯟꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯖꯒꯣꯏ ꯁꯥꯗꯅ ꯂꯥꯛꯏ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯄꯦꯅꯥꯗꯨ ꯂꯦꯜꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯅꯤꯛ ꯅꯤꯛꯇꯅ ꯖꯒꯣꯏꯒ ꯁꯥꯔꯒ ꯆꯠꯂꯤ꯫ ꯍꯤꯡꯆꯥꯕ ꯈꯔ ꯑꯃꯅ ꯃꯩꯕꯨꯟꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯣꯡꯏ꯫ ꯈꯔ ꯑꯃꯅ ꯈꯨꯕꯥꯛꯀ ꯈꯨꯔꯗꯅ ꯃꯉꯛꯀꯗꯨ ꯅꯤꯛꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯤꯟ ꯖꯒꯣꯏ ꯁꯥꯕꯗ ꯈꯣꯡꯕ ꯕꯥꯁꯤꯒꯤ ꯁꯨꯔꯒꯁꯨ ꯌꯥꯎꯔꯛꯏ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯏ, ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯐꯦꯠꯀꯁꯨ ꯅꯣꯛꯏ꯫ "ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯐꯥꯒꯤ ꯌꯥꯝ ꯇꯥꯏꯗ, ꯂꯥꯟꯅꯤ ꯀꯥꯏꯅ." ꯍꯤꯡꯆꯥꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯡꯆꯥꯕ ꯃꯄꯤꯗꯨ ꯗꯣꯂꯥꯏ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯂꯤꯟ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯂꯤꯟꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯤꯡꯆꯥꯕ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯅꯞ ꯅꯞꯄꯒ ꯇꯣꯡꯂꯤ꯫ ꯂꯤꯟ ꯇꯣꯡꯕ ꯍꯩꯇꯕ ꯍꯤꯡꯆꯥꯕ ꯈꯔꯗꯤ ꯅꯥꯟꯊꯔꯒ ꯇꯥꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯄꯦꯅꯥ ꯂꯦꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯃꯕꯨꯛꯀꯗꯨ ꯑꯣꯟꯗꯅ ꯄꯨꯛꯀꯤ ꯖꯒꯣꯏ ꯀꯟꯅ ꯁꯥꯔꯤ, ꯑꯇꯩꯁꯤꯡꯗꯨꯁꯨ ꯃꯇꯧ ꯇꯝꯅꯔꯤ꯫ ꯕꯥꯁꯤ ꯈꯣꯡꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯂꯤꯟ ꯑꯆꯧꯕꯁꯤꯡ ꯀꯧꯗꯅ ꯄꯨꯔꯛꯂꯤ꯫ ꯍꯤꯡꯆꯥꯕ ꯃꯄꯤꯗꯨꯅ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯃꯄꯤꯗꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯃꯆꯥ ꯑꯃꯗꯒꯤ ꯃꯩꯕꯨꯟ ꯑꯃ ꯂꯧꯔꯒ ꯆꯤꯡꯂꯣꯡꯌꯥꯏꯅ ꯇꯣꯡꯉꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯩꯕꯨꯟ ꯑꯗꯨ ꯍꯥꯏꯖꯤꯟꯗꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯏ꯫ ꯎ ꯑꯇꯩꯁꯨ ꯂꯥꯃꯩ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯂꯤ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏ ꯇꯝꯅ ꯍꯨꯞꯇꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ, "ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯕ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗꯤ, ꯂꯥꯛꯑꯣ, ꯁꯣꯏꯗꯠꯄꯤꯔꯒꯦ." ꯆꯤꯡꯂꯣꯡꯌꯥꯏ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯅꯤꯗꯨ ꯁꯠꯇꯣꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤꯁꯤꯡꯗꯨ ꯋꯥꯇꯣꯟ ꯍꯥꯏꯕꯒꯨꯝ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯂꯥꯎꯅ ꯍꯥꯏꯗꯠꯂꯛꯏ꯫ ꯑꯇꯤꯌꯥ ꯃꯊꯛꯇꯨ ꯏꯒꯤ ꯅꯣꯡꯒꯨꯝ ꯆꯥꯏꯊꯔꯛꯏ꯫ ꯑꯁꯤꯡꯕ ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯁꯨꯔꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ, "ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ, ꯃꯇꯝ ꯃꯥꯡꯒꯗꯧꯔꯦ. ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯦꯠꯂꯒ ꯃꯀꯣꯛꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯗꯠꯂꯒꯦ." ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯎ ꯃꯇꯣꯟꯗ ꯐꯟ ꯐꯟ ꯆꯣꯡꯈꯠꯈꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒꯤ
mathakta tonglaga tumit hatpagum halai. Hingchabi apaibisingdugi makoksingdu phadrat launa loina haidalai. Hingchabi lisingmuktu loina siraga makhada tarakle. Lemhauba khara adusu lanmisingi manakta yungna paisilai. Hai singlaba lanmi kharana hingchabisingdu torbal kakpagum lamaga phadrat launa sodatpada mangaksingdu kelaga tarai. Hingchabi apaibi amadi luwang limina leiriba surung manung aduda paisinki. Luwang limbidu kanna kablai. Jinglong yaidu mana tongliba hingchabi apaibidugi makoktu chabat launa kalthatli aduga leimaida punna tarai. Jinglong yaidu minna kupada surunglomda sat launa sensinki. Hingchabising adudi jinglong yaigi kuchendu ubada makokadu phadra hairaga mamit mana sing adu lauthok yenghawi. Hingchabi amana mangkhrini madi. Hingchaba amana amu nati chenkibani aidi uhauge tawe ado uhaudre. Surung manungda paisingkiba hingchabi apaibi adu jinglong yaina manungda koitan tanai. Hingchabi adu manungda laroga chemada amadamuk yesin amadamuk thomjin tawada o khongai kaplammi. Aigi lambi thado hai ningthau. Jinglong yaina aina noi hatkadaugi yumdaga handaga ngairaga lambi piyu kaina chalo hai. Jinglong yaina hingchabigi mamai adu tap launa faraga phaklangda pop launa thomdatle. Hingchabi apaibigi masadu sutrekna trektai. Mapalomda lanmisingna hingchaba masasing aduga phunabada loinare. Linjausing adusu jinglong yaigi lanmisingdu tap launa mayaduna ummi. Lanmi khara jinglongbu kaurai. Jinglong yaidu mikup amada linsing adugi manakta sat launa lepi aduga chauraba lin chama chanidu ngaprung kakpadongna chabat kakthalai. Lin matum singdu jingya makhada tharo onthaki. Linda tonglamba hingchaba macha singadu laudana mai thokpa hingnaba chenakri. Hingchaba mapidu saubada loikri. Hingchaba mapidu kanna nganglai. Iya ningthau jinglong yai nangi lambadi ainine. Hingchaba mapidu mathabakta khutum ani aduna pudruk thomjinjai. Hingchabana khutum thinjinbagi makon adu yamna haurammi. Hingchaba macha singdi kibana loinari. Luwang limbi so makon adu tabada surungdagi tholai aduga ningthau jinglong yaibu yengduna thirai. Jinglong yaiso hingchaba sing adu koitan tanaraga magi thangsang aduna lamduna yali. Hingchaba mapiduna yum mari muk chawba nungdum ama sat launa thangalai aduga jinglong yai tamna lakna langsinlai. Magi nunglambi amuk tawrido fare. Hingchaba mapina langakpa nungdu jinglong yaigi lum lauba kinduna pop launa thinjili. Nungdum adu pungchai. Hingchaba mapiduna adum kali. Ado simasu tu. Hingchaba mapiduna khongnang animuk chawba upambi ama mara yauna prok launa phukalai. Aduga ningthau jinglongda kangadaugi thangalai. Jinglong yaidu hingchaba adugi manakta haijindana sensilai. Hingchaba mapidu upambidu jinglong yaida haijindana kantharai. Jinglong yaina upambidu makhutna oina tap launa faraga makhut yeki khutum aduna hingchaba mapi aduda haijindana pop launa thinjinki. Hingchaba mapidu makhanawdai I khudeng ama throk launa haidorai. Aduga hingchaba macha sing adugi marakta supaga paisinki. Hingchaba mapina thomjinbada magi manai lisingmu sirammi. Hingchaba mapiduna turingai tanja aduda ningthau lanmisingna hingchaba sing adu tanadana thangna pangyanta yalaga hatlammi. Tena kapaga hatpawo nungna suraga hatpawo hingchaba macha sing adu hatpa yaba makhai tumna hatlammi. Luwang limigi manakta changsilakpa hingchaba 3-4 su luwang limina thangna pangyanta yanbada sire.
ꯅꯣꯡꯁꯨ ꯉꯥꯟꯐꯨꯟ ꯇꯧꯔꯛꯂꯦ, ꯁꯛꯃꯥꯏ ꯂꯣꯏꯅ ꯎꯅꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯐꯝꯂꯒ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯑꯆꯧꯕ ꯀꯤꯟꯗꯨꯅ ꯖꯣꯞ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯅ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯏ ꯆꯐꯨ ꯑꯃ ꯐꯨ ꯂꯥꯎꯅ ꯑꯃꯨꯛ ꯀꯥꯝꯊꯣꯔꯛꯏ꯫ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯃꯃꯥꯏ ꯑꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ ꯍꯤꯡꯆꯥꯕꯗꯨꯗ "ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯑꯩ ꯍꯥꯠꯀꯗꯧꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ?" ꯍꯤꯡꯆꯥꯕꯗ ꯅꯣꯛꯂꯒ "ꯑꯩ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯃꯀꯣꯛꯅꯤ, ꯍꯤꯡꯆꯥꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ꯫ ꯑꯩꯅ ꯅꯪ ꯍꯥꯠꯀꯗꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯪꯗ ꯎꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯔ ꯑꯩꯅ ꯂꯧꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯅꯪꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯟ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯅꯪꯒꯤ ꯃꯪꯗ ꯍꯥꯟꯅ ꯎꯏꯗꯣ꯫ ꯅꯪꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯍꯦꯛꯇ ꯍꯥꯜꯂꯦ, ꯑꯗꯨꯒ ꯂꯥꯟꯁꯨ ꯅꯪꯅ ꯂꯣꯏꯅ ꯉꯝꯂꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯀꯣꯛꯇꯣ ꯄꯥꯝꯃꯦ, ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯑꯩꯅ ꯂꯧꯔꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯊꯣꯛꯂꯒ ꯑꯩꯅ ꯅꯀꯣꯛꯇꯣ ꯆꯥꯔꯒ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯗꯣ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯅꯌꯨꯝ ꯅꯔꯩꯕꯥꯛꯇ ꯍꯟꯈꯤꯕꯗ ꯑꯩꯒꯤ ꯀꯣꯛꯁꯦ ꯄꯨꯖꯈ꯭ꯔꯣꯅꯦꯀꯣ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯗꯨꯅꯤ, ꯅꯪꯒꯤ ꯀꯣꯛ ꯑꯩꯉꯣꯟꯗ ꯄꯤꯔꯣꯁꯦ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯃꯀꯣꯛꯇ ꯂꯥꯝꯂꯛꯄꯒ ꯆꯤꯡꯂꯣꯡꯌꯥꯏꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇꯨꯗ ꯀꯤꯟꯅ ꯍꯥꯏꯖꯤꯟꯗꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯊꯕꯥꯛꯇꯨ ꯐꯥꯎꯗꯣꯛꯂꯒ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯄꯥꯟꯕꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯄꯨꯡꯀꯥꯏ ꯀꯥꯏ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯆꯤꯡꯂꯣꯡꯗ ꯌꯦꯡꯂꯝꯂꯒ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯝ꯫ ꯍꯤꯡꯍꯧꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨ ꯁꯤꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅꯔꯛꯏ, ꯑꯗꯨꯁꯨ ꯆꯤꯡꯂꯣꯡꯌꯥꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯥꯞꯅ ꯌꯦꯡꯕꯗ ꯆꯥꯎ ꯁꯥꯡꯈ꯭ꯔꯕ ꯆꯤꯡꯁꯥꯡ ꯑꯗꯨ ꯆꯤꯡꯂꯣꯡꯌꯥꯏꯅ ꯀꯤꯟꯅ ꯊꯤꯟꯕꯗ ꯃꯌꯥꯏ ꯊꯤꯡꯒꯥꯡꯗꯨ ꯄꯨꯡꯇꯠ ꯇꯠꯂꯦ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨ ꯆꯥꯎꯔꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯆꯤꯡꯂꯣꯡꯌꯥꯏꯅ ꯆꯤꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯨꯋꯥꯡꯂꯦꯝꯕꯤꯒ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯧ ꯍꯜꯂꯛꯄꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯨꯝꯂꯥꯡ ꯂꯥꯡꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯅ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯈꯨꯜ ꯈꯨꯗꯤꯡꯗ ꯃꯍꯧꯁꯥꯒꯨꯝ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯐꯝꯗ ꯅꯍꯥ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯛꯇꯨ ꯆꯥꯔꯤ꯫ "ꯆꯥꯛ ꯆꯥꯕ ꯌꯥꯗꯕ ꯍꯅꯨꯕꯁꯤꯅ ꯆꯔꯨ ꯃꯇꯣꯟꯁꯤꯗ ꯐꯝꯍꯜꯂꯅꯤ, ꯑꯗꯨꯒ ꯆꯥꯛ ꯆꯥꯈꯨꯝ ꯑꯃꯅꯤ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯅꯤ꯫ ꯑꯗꯩꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯑꯃꯅꯤ꯫ ꯆꯠꯅꯕꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯤ ꯑꯇꯩꯅ ꯍꯧꯒꯠꯅꯈ꯭ꯔꯒ ꯏꯇꯣꯝ ꯀꯃꯥꯏ ꯐꯝꯃꯒ ꯆꯥꯍꯧ ꯍꯥꯏꯕꯅꯣ?" ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯤ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯇꯤꯛ ꯃꯄꯥ ꯆꯥꯖꯗꯕꯅꯤ ꯈꯟꯖꯩ꯫ ꯃꯥꯒꯨꯝ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯕꯁꯨ ꯈꯨꯠꯅ ꯊꯥ ꯂꯥꯝꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯈꯤꯕ ꯃꯤꯀꯨꯞꯁꯤꯡ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ, ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ "ꯑꯁ, ꯄꯤꯁꯦ ꯍꯦꯛꯇ ꯇꯥꯔꯛꯏꯍꯦ! ꯑꯩꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯈꯔ ꯁꯥꯒꯠꯂꯒ ꯀꯞꯄꯦ ꯑꯩꯁꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧꯗꯣ ꯎꯔꯦ, ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯕ ꯐꯪꯉꯦ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯐꯪꯉꯦ, ꯌꯥꯔꯦ ꯀꯞꯄꯅꯨ꯫ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯩ꯫ ꯑꯗꯣ ꯃꯤꯠꯁꯦ ꯄꯤ ꯂꯣꯏꯅ ꯇꯥꯔꯛꯏ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯂꯨꯋꯥꯡꯂꯦꯝꯕꯤ." ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯉꯥꯏꯐꯝꯗ ꯃꯇꯣꯝꯇ ꯐꯝꯂꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯔꯤ꯫ "ꯑꯁ, ꯆꯤꯡꯗ ꯂꯥꯃꯩ ꯑꯃꯨꯛ ꯆꯠꯂꯛꯑꯗꯤ ꯐꯅꯤꯗ꯫ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯅꯤ, ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ." ꯂꯥꯟꯃꯤ ꯑꯍꯜ ꯑꯗꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯐꯝꯂꯒ ꯉꯥꯡꯕꯗꯨ ꯂꯥꯞꯅ ꯌꯦꯡꯂꯒ ꯇꯥꯔꯤ꯫
ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯍꯜ ꯑꯗꯨ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈꯤ꯫ ꯐꯅ ꯀꯨꯏꯔꯦ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯃꯐꯝ ꯑꯗꯨꯗ ꯉꯥꯡꯗꯅ ꯐꯝꯂꯤꯕꯗꯨ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯨꯋꯥꯡꯂꯦꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ "ꯇꯨ, ꯑꯁꯤꯒꯤ ꯎ ꯑꯃ ꯍꯧꯔꯤꯁꯦ, ꯑꯁꯤꯒꯤ ꯃꯈꯣꯡꯗꯅꯤ ꯑꯩꯅ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏ ꯑꯍꯥꯟꯕ ꯎꯕꯗꯣ꯫ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯀꯣ? ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯅꯤꯀꯣ ꯅꯤꯡꯊꯧꯗ ꯉꯥꯎꯕ꯫ ꯑꯁ ꯈꯪꯗꯦꯗ, ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯉꯥꯎꯖꯩ"꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯇꯨꯡꯗꯒꯤ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯂꯨꯋꯥꯡꯂꯦꯝꯕꯤ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯨ ꯑꯩꯒꯔꯣ"꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯆꯤꯡꯂꯣꯟꯌꯥꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯣꯡꯌꯥꯏꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ "ꯏꯄꯨ ꯂꯥꯟꯃꯤꯗꯣ ꯏꯅꯥꯛꯇ ꯂꯥꯛꯑꯝꯃꯦ"꯫ "ꯃꯥꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯩꯒꯤ ꯂꯥꯛꯏꯅꯣ"? "ꯅꯤꯡꯊꯧ ꯀꯧꯔꯛꯀꯅꯨ, ꯆꯤꯡꯂꯣꯡꯌꯥꯏ ꯀꯧꯔꯛꯎ"꯫ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯆꯤꯡꯂꯣꯡꯌꯥꯏꯗ ꯏꯀꯥꯏꯕꯒꯨꯝ ꯌꯦꯡꯉꯤ꯫ ꯆꯤꯡꯂꯣꯡꯌꯥꯏꯅ "ꯅꯪꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯈꯤꯕꯗꯨꯕꯨ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗꯕ꯭ꯔꯣ ꯂꯨꯋꯥꯡꯂꯦꯝꯕꯤ"? "ꯀꯤꯈꯤꯗꯦ"꯫ "ꯂꯨꯋꯥꯡꯂꯦꯝꯕꯤ, ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯨꯁꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯈꯪꯉꯤ꯫ ꯅꯈꯨꯠꯇꯣ ꯄꯤꯔꯛꯎꯁꯦ, ꯀꯥꯡ ꯆꯤꯛꯄ꯭ꯔꯥ ꯌꯦꯡꯒꯦ"꯫ "ꯑꯁ ꯏꯃꯧ, ꯀꯥꯡꯅ ꯆꯤꯛꯄꯒꯤ ꯂꯣꯏꯅ ꯄꯣꯝꯃꯤꯁꯤꯗꯤ"꯫ "ꯁꯤꯗꯤ ꯀꯥꯡꯅ ꯆꯤꯛꯄ ꯅꯠꯇꯦꯍꯦ, ꯑꯁ"꯫ "ꯀꯥꯡꯅ ꯆꯤꯛꯄ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯆꯤꯛꯄ ꯑꯣꯏꯗꯣꯏꯔꯕ"? "ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ"? "ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯊꯤꯕ ꯂꯥꯛꯏꯅꯦ, ꯑꯗꯣ ꯐꯪꯉꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ"꯫ "ꯅꯪꯅ ꯊꯤꯕ ꯂꯥꯛꯏꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯕ꯭ꯔꯥ"? "ꯍꯣꯏ ꯅꯪꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯐꯝꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯐꯝꯕ ꯌꯥꯎꯔꯗꯕꯅꯦ ꯂꯨꯋꯥꯡꯂꯦꯝꯕꯤ"꯫ "ꯆꯤꯡꯂꯣꯡꯌꯥꯏ"꯫ "ꯍꯥꯎ"꯫ "ꯑꯩ ꯑꯍꯤꯡ ꯀꯞꯄ ꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯅꯤꯡꯁꯤꯡꯂꯒ꯫ ꯏꯇꯣꯝꯇ ꯈꯟꯖꯕ ꯅꯨꯡꯁꯤꯕ, ꯃꯪꯂꯥꯟꯗ ꯁꯥꯒꯠꯆꯕ ꯅꯨꯡꯁꯤꯕ, ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥꯏꯕꯒꯨꯝ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯄꯦ"꯫ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯗꯨ ꯂꯨꯋꯥꯡꯂꯦꯝꯕꯤꯗ ꯀꯣꯜꯂꯒ "ꯅꯪ ꯀꯞꯇꯅꯕꯅꯦ ꯑꯩꯅ ꯅꯅꯥꯛꯇ ꯑꯁꯦꯡꯕꯒꯤ ꯐꯝꯂꯤꯕꯁꯦ". ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯍꯥꯞꯄꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯒ ꯂꯨꯋꯥꯡꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯐꯥꯏꯕꯣꯛ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯂꯦꯝꯕꯤꯗꯨ ꯅꯤꯡꯊꯧ ꯆꯤꯡꯂꯣꯡꯌꯥꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫